ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯃꯅꯤ ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯦ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯆꯤꯛꯂꯕ ꯑꯍꯤꯡꯒꯤ ꯏꯪ ꯂꯥꯎꯔꯕ ꯃꯇꯝ ꯑꯃꯅꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯔ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯝꯃꯤ ꯀꯥꯔ ꯑꯁꯤꯗ ꯃꯤꯑꯣꯏ ꯃꯔꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯦꯟꯁꯟ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯌꯨ ꯀꯌꯥ ꯑꯃꯗꯤ ꯆꯨꯔꯨꯞ ꯊꯛꯅꯗꯨꯅ ꯃꯁꯥꯒꯤ ꯉꯥꯎꯕ ꯃꯈꯩ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯁꯥꯎꯕ ꯍꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯩ ꯊꯥꯔꯒ ꯉꯪꯕꯁꯨ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯋꯥꯈꯜꯗ ꯃꯪꯂꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯄꯅꯤꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯁꯣꯔꯣꯛ ꯃꯌꯥꯏꯗꯨꯗ ꯈꯪꯂꯦꯞ ꯂꯦꯛꯁꯜꯂꯛꯄꯗꯨ ꯎꯕꯗꯒꯤ ꯒꯥꯔꯤꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯗꯨꯅ ꯎꯖꯥꯎ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤ ꯃꯈꯣꯏ ꯃꯔꯤ ꯉꯥꯏꯍꯥꯛ ꯅꯥꯍꯦꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯔꯛꯇꯒꯤ ꯇꯦꯝꯕꯨꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯎꯔꯒ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯥꯎꯔꯒ ꯇꯦꯝꯕꯨꯡꯅ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣꯏ ꯄꯤꯄꯥꯁꯥ ꯕꯥꯁꯨꯃꯥꯟꯕꯤ ꯅꯪ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯒꯥꯔꯤ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯎꯔꯣ ꯎꯗ꯭ꯔꯗꯤ ꯎꯍꯜꯂꯣꯏꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯃꯍꯥꯛ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯦꯝꯕꯨꯡꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯦꯝꯕꯨꯡꯅ ꯁꯥꯎꯔꯒ ꯋꯥ ꯉꯥꯡꯉꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯂꯣꯟ ꯁꯨꯕ ꯁꯨꯗꯕꯣꯏ ꯇꯧꯔꯒ ꯉꯥꯡꯂꯛꯄꯁꯤꯗ ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯝꯃꯤ ꯅꯨꯄꯤꯁꯤꯅ ꯅꯣꯛꯂꯛꯄꯗꯨ ꯎꯔꯒ ꯇꯦꯝꯕꯨꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁ ꯅꯪꯒꯤꯁꯦ ꯅꯣꯏꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯐꯨꯅꯖꯦ ꯍꯥꯏꯕ꯭ꯔꯣ ꯐꯟ ꯆꯣꯡꯕ ꯇꯦꯝꯕꯨꯡꯅ ꯐꯟ ꯆꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯁꯝꯖꯤꯟꯅ ꯒꯥꯔꯤꯒꯤ ꯃꯅꯨꯡꯗꯒꯤ ꯎꯔꯝꯃꯤ ꯑꯗꯨꯒ ꯇꯦꯝꯕꯨꯡꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯜꯂꯤ ꯑꯩ ꯑꯣꯏꯃ ꯁꯝꯖꯤꯠ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯇꯦꯝꯕꯨꯡꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏ ꯑꯣꯏ ꯑꯉꯥꯎꯕ ꯀꯔꯤꯅꯣ ꯅꯪꯅ ꯍꯪꯉꯣꯏ ꯆꯣꯡꯕ ꯃꯈꯩ ꯆꯣꯡꯉꯤꯗꯨꯅ ꯇꯦꯝꯕꯨꯡꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯇꯨ ꯌꯦꯡꯉꯣ ꯅꯇꯨꯡꯗ ꯄꯤꯄꯥꯁꯥ ꯕꯥꯁꯨ ꯃꯥꯟꯕꯤ ꯑꯃ ꯂꯦꯞꯂꯤꯗꯣ ꯁꯝꯖꯤꯠꯅ ꯑꯍꯥꯟꯕꯗ ꯌꯦꯡꯕꯗꯤ ꯇꯦꯝꯕꯨꯡꯅ ꯃꯊꯟꯗ ꯂꯦꯞꯄꯗꯨꯅꯤ ꯎꯈꯤꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯛꯄꯁꯤꯗꯩ ꯉꯛꯅ ꯃꯔꯤꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯒ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯈꯤꯗꯦ ꯃꯗꯨꯗꯒꯤ ꯁꯝꯖꯤꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯣ ꯅꯪ ꯉꯥꯎꯔꯦꯗꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯦ ꯊꯛꯄ ꯍꯩꯇ꯭ꯔꯗꯤ ꯊꯛꯀꯅꯨ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯥꯗꯦꯕ ꯅꯪ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦꯕ ꯅꯠꯇ꯭ꯔꯣꯕ ꯅꯪ ꯇꯦꯝꯕꯨꯡꯅ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯒꯤ ꯂꯦꯝꯖꯨꯡꯗ ꯃꯈꯨꯠꯇꯨꯅ ꯊꯝꯃꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯥꯎꯔꯤꯗꯤ ꯅꯪꯅꯦ ꯌꯦꯡꯉꯨꯁꯦ ꯁꯝꯖꯤꯠ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯃꯤꯠ ꯅꯣꯏ ꯑꯃꯨꯛ ꯌꯦꯡ ꯇꯧ ꯂꯩꯔꯝꯃꯤ ꯐꯖꯗ꯭ꯔꯥ ꯐꯣꯇꯣ ꯑꯝꯇ ꯂꯧꯁꯤꯜꯂꯁꯦ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯁꯝꯖꯤꯠ ꯉꯛꯅ ꯌꯦꯡꯉꯒ ꯀꯣꯛ ꯍꯣꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯉꯛꯏ ꯀꯅꯥꯅꯣ ꯐꯖꯔꯤꯕꯣ ꯅꯨꯄꯤꯁꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯃꯤ ꯅꯪꯕꯣ ꯑꯩꯅ ꯀꯣꯜꯂꯤꯁꯤꯗꯤ ꯁꯝꯖꯤꯠꯇꯨ ꯃꯃꯤꯠ ꯑꯃꯨꯛ ꯅꯣꯏ ꯑꯃꯨꯛ ꯌꯦꯡ ꯇꯧ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯇꯦꯝꯕꯨꯡꯗꯤ ꯗꯥꯔꯂꯤꯡ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯁꯝꯖꯤꯠꯅ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯗꯥꯔꯂꯤꯡꯒ ꯌꯧꯈ꯭ꯔꯦ ꯗꯥꯔꯂꯤꯡꯗꯤ ꯂꯥꯏꯔꯗꯅ ꯎꯕꯨ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯇꯦꯝꯕꯨꯡꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤꯗꯨꯗ ꯃꯈꯣꯏꯁꯦ ꯑꯩꯅ ꯍꯥꯏꯕ ꯑꯝꯇ ꯊꯥꯖꯗꯕꯅꯦ ꯑꯩꯅ ꯆꯤꯟ ꯈꯔ ꯊꯤꯕꯁꯤꯗ ꯑꯗꯣ ꯁꯤ ꯕꯣꯇꯜꯁꯦ ꯅꯪ ꯑꯝꯇ ꯄꯥꯏꯕꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯦꯕ ꯑꯩ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯁꯝꯖꯤꯠꯅ ꯃꯑꯣꯡꯗꯨꯗ ꯌꯦꯡꯉꯒ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯕꯣꯇꯜꯒ ꯄꯥꯏꯃꯤ ꯑꯁꯨꯝꯅ ꯃꯑꯣꯡꯁꯤ ꯎꯕꯗ ꯁꯝꯖꯤꯠꯅ ꯂꯩꯍꯧꯔꯤꯕ ꯃꯔꯨꯞ ꯑꯅꯤꯗꯨ ꯀꯧꯔꯝꯃꯤ ꯏꯇꯥꯎ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣꯍꯦ ꯑꯝꯇ ꯂꯥꯛꯑꯣ ꯑꯃꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤꯗꯒꯤ ꯅꯥꯍꯩꯔꯒ ꯊꯣꯛꯂꯛꯂꯒ ꯁꯝꯖꯤꯠꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯖꯤꯠꯇꯅ ꯑꯁꯨꯝꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯑꯁꯤ ꯑꯝꯇ ꯌꯦꯡꯉꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯗꯤ ꯃꯥꯏꯀꯩꯔꯣꯝꯗ ꯄꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯤꯅ ꯇꯧꯔꯤꯁꯤꯅ ꯁꯝꯖꯤꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯌꯥꯎꯔꯛꯄ ꯑꯩꯐꯥꯎ ꯈꯪꯗ꯭ꯔꯤꯀꯣ ꯇꯟꯖꯥ ꯑꯁꯤꯗ ꯇꯦꯝꯕꯨꯡꯅ ꯅꯨꯄꯤꯗꯨꯗ ꯕꯣꯇꯜꯗꯨ ꯄꯤꯔꯝꯃꯤ ꯕꯣꯇꯜ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯕꯗꯗꯤ ꯕꯣꯇꯜꯗꯨ ꯄꯥꯏꯔꯒ ꯑꯣꯏꯅ ꯂꯩꯕꯗꯧꯅ ꯃꯃꯤꯠꯇ ꯎꯔꯝꯃꯤ ꯕꯣꯇꯜꯗꯨꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯠꯌꯦꯡꯁꯨ ꯂꯩꯗꯨꯅ ꯌꯦꯡꯉꯒ ꯂꯩ ꯑꯗꯨꯒ ꯖꯤꯠꯇꯅ ꯋꯥ ꯃꯈꯥ ꯍꯥꯏꯔꯛꯏ ꯕꯣꯇꯜꯁꯦ ꯄꯥꯏꯃꯤ ꯅꯣꯏꯕꯣ ꯁꯝꯖꯤꯠꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯨꯝꯅ ꯃꯥꯒꯤꯁꯦ ꯃꯥꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯩꯔꯛꯄ ꯃꯦꯖꯤꯛꯇꯣ ꯑꯩꯈꯣꯏ ꯑꯉꯥꯎꯕ ꯑꯍꯨꯝꯁꯤꯗ ꯈꯪꯉꯔꯣꯏꯅ ꯎꯠꯊꯣꯛꯏꯕ ꯑꯣꯏꯔꯝꯅꯤ
ꯁꯨꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯍꯦ ꯅꯣꯏꯕ ꯀꯩꯅꯣꯝꯃ ꯇꯧꯏꯀꯣ ꯁꯤꯗꯤ ꯑꯩ ꯌꯦꯡꯒꯦ ꯖꯤꯠꯇꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯦ ꯀꯩ ꯌꯦꯡꯒꯦ ꯍꯥꯏꯅꯣ ꯖꯤꯠꯇ ꯅꯪ ꯈꯪꯉꯣꯏ ꯌꯦꯡꯗꯦ ꯌꯦꯡꯉꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯨꯗ ꯃꯁꯥꯗꯣ ꯃꯅꯤꯡꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯇꯞꯅ ꯇꯞꯅ ꯃꯅꯪ ꯀꯣꯊꯔꯛꯂꯒ ꯃꯀ꯭ꯔꯥꯡꯗꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯁꯨꯗꯅ ꯏꯁ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯀꯩꯝ ꯆꯦꯛ ꯂꯥꯎꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯖꯤꯠꯇꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯒ ꯁꯨꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯖꯤꯠꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯁꯤꯅ ꯇꯧꯔꯤꯁꯤꯅ ꯃꯊꯨꯜꯁꯦ ꯌꯨꯡꯉꯒ ꯂꯩꯈ꯭ꯔꯦꯃꯤ ꯁꯣꯝꯗꯅ ꯑꯃ ꯔꯣꯃꯥꯟꯁ ꯅꯨꯡꯉꯥꯏꯕꯅꯦ ꯋꯥꯁꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯈꯤꯗ꯭ꯔꯦꯃꯤ ꯑꯣꯏ ꯅꯪꯕꯨ ꯁꯤꯔꯕꯣ ꯀꯨꯝꯃꯛꯇꯦꯅꯦ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯇꯧꯔ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯖꯤꯠꯇꯁꯨ ꯇꯧꯔꯒ ꯌꯦꯡꯕꯗꯒꯤ ꯋꯥ ꯑꯃꯠꯇꯅ ꯍꯥꯏꯈꯤꯗꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯁꯝꯖꯤꯠ ꯇꯦꯝꯕꯨꯡꯗ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯅꯤꯗ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯅꯤꯅ ꯃꯊꯨꯜ ꯌꯨꯡꯉꯒ ꯂꯩꯔꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯤ ꯑꯍꯣꯏ ꯀꯩꯅꯣ ꯅꯈꯣꯏꯅꯤꯅ ꯅꯊꯨꯜꯒꯗꯣ ꯌꯨꯡꯅ ꯂꯩꯗꯨꯅ ꯃꯔꯥꯊꯣꯟ ꯇꯧꯒꯦ ꯍꯥꯏꯔꯣ ꯑꯃꯠꯇꯒ ꯐꯣꯡꯉꯛꯇꯦꯅꯦ ꯁꯝꯖꯤꯠ ꯃꯈꯣꯏꯅꯤꯒꯤ ꯃꯥꯡꯗ ꯊꯥꯕꯜ ꯆꯣꯡꯁꯤꯜꯂꯤ ꯑꯁ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕ ꯀꯤꯅ ꯀꯤꯕꯅꯦ ꯑꯣꯍꯣ ꯀꯥꯟꯗꯦ ꯑꯩꯁꯨ ꯇꯧꯔ ꯌꯦꯡꯒꯦ ꯁꯝꯖꯤꯠꯁꯨ ꯌꯦꯡꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯣꯏꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯒꯟꯈ꯭ꯔꯕ ꯇꯦꯝꯕꯨꯡꯅ ꯕꯨꯠ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯃꯤꯟꯅꯔꯒ ꯃꯥꯒꯤ ꯃꯇꯨꯗꯧꯅ ꯔꯣꯃꯥꯟꯁ ꯇꯧꯔꯒ ꯂꯩꯕꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯊꯨꯟ ꯌꯨꯡꯅ ꯌꯨꯡꯅ ꯇꯞꯅ ꯇꯞꯅ ꯇꯥꯁꯤꯜꯂꯛꯂꯤ ꯀꯤꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯨ ꯉꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯥ ꯐꯥꯎ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯟꯁꯤꯟꯅꯔꯒ ꯋꯥ ꯇꯥꯟꯅꯔꯛꯏ ꯁꯝꯖꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯇꯥꯎꯁꯦ ꯁꯝꯖꯤꯠꯅ ꯖꯤꯠꯇꯒꯤ ꯃꯥꯏꯗ ꯁꯨꯝ ꯃꯥꯔꯝꯃꯤ ꯖꯤꯠꯇꯅ ꯌꯦꯡꯉꯤꯕꯗꯨꯗ ꯌꯦꯠꯂꯦꯅ ꯈꯨꯕꯥꯛꯅ ꯊꯥꯔꯝꯃꯤ ꯁꯝꯖꯤꯠꯇ ꯑꯗꯨꯒ ꯁꯨꯗꯅ ꯈꯪꯕꯗꯒꯤ ꯖꯤꯠꯇꯗ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯖꯤꯠꯇꯅ ꯁꯨꯗꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ ꯀꯤꯌꯦ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯣ ꯀꯨꯝꯃꯣꯍꯦ ꯑꯝꯇ ꯁꯝꯖꯤꯠꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯥꯏꯈꯣꯁꯦ ꯑꯩꯈꯣꯏ ꯑꯝꯇ ꯀꯤꯕ ꯌꯥꯗ꯭ꯔꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯌꯧꯔꯗꯤ ꯑꯃꯁꯦ ꯑꯝꯇ ꯀꯧꯁꯤꯕ ꯅꯣꯏꯕ ꯀꯃꯥꯏꯅ ꯀꯧꯗꯣꯏꯅꯣ ꯁꯤꯗꯀꯣ ꯕꯨꯠꯁꯦ ꯈꯪꯍꯟꯗꯕꯤꯗ ꯀꯧꯁꯤ ꯀꯔꯤ ꯕꯨꯠꯁꯦ ꯌꯥꯝ ꯁꯤꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡꯁꯦ ꯎꯕꯗ ꯃꯥꯅ ꯈꯪꯗꯣꯛꯈ꯭ꯔꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟꯐꯝꯁꯨ ꯂꯩꯍꯧꯗ ꯆꯦꯟꯕꯁꯨ ꯅꯪꯍꯧꯗ ꯗꯣꯛ ꯐꯥꯔꯒ ꯌꯨꯗꯅꯉꯥꯏ ꯂꯩꯇꯦꯅ ꯃꯤꯃꯤꯁꯤꯡꯁꯨ ꯁꯥꯔꯒ ꯑꯩꯈꯣꯏꯁꯦ ꯃꯔꯤꯁꯦ ꯀꯔꯤ ꯀꯝꯗꯧꯕ ꯆꯥ ꯊꯣꯛꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯍꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯦ ꯕꯨꯠꯁꯦ ꯌꯥꯝ ꯄꯪꯉꯤ ꯍꯥꯏꯀꯣ ꯋꯥꯍꯩ ꯑꯁꯤ ꯁꯣꯏꯔꯛꯄꯗꯒꯤ ꯁꯝꯖꯤꯠꯅ ꯈꯨꯕꯥꯡꯅ ꯖꯤꯠꯇꯗ ꯊꯥꯔꯝꯃꯤ ꯑꯩꯌꯣ ꯏꯃꯥ ꯁꯨꯗꯅ ꯑꯃꯨꯛ ꯅꯣꯏꯒꯤ ꯑꯌꯣꯏꯗꯨꯗꯒ ꯂꯣꯏꯅ ꯑꯝꯇ ꯇꯣꯛꯑꯣ ꯑꯥꯏꯗꯤꯌꯥ ꯈꯜꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯥꯏꯗꯤꯌꯥ ꯈꯟꯗꯨꯅ ꯂꯩ ꯂꯝꯕꯤꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯈꯜꯂꯤꯕꯅꯤ ꯃꯈꯣꯏꯗꯨ ꯖꯤꯠꯇ ꯑꯃꯗꯤ ꯁꯝꯖꯤꯠ ꯈꯟꯅ ꯈꯟꯅ ꯃꯈꯣꯏꯅꯤ ꯊꯦꯡꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯟꯈꯤ ꯋꯥꯈꯜ ꯑꯁꯨꯝꯅ ꯈꯜꯂꯤꯕ ꯑꯁꯤꯗ ꯖꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯔꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯤꯠꯇꯗꯤ ꯀꯣꯟꯁꯤꯜꯂꯗꯨꯅ ꯁꯨꯗꯅ ꯑꯗꯨꯒ ꯈꯨꯕꯥꯡꯅ ꯊꯥꯏ ꯑꯗꯣꯍꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯁꯨꯗꯅ ꯑꯃꯨꯛ ꯑꯩꯗꯤ ꯑꯃꯗꯣ ꯃꯥꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤꯅꯤ ꯅꯉꯣꯟꯗ ꯁꯝꯖꯤꯠꯅ ꯑꯃꯨꯛ ꯑꯣꯍꯣ ꯀꯩ ꯑꯥꯏꯗꯤꯌꯥꯅꯣ ꯖꯤꯠꯇꯅ ꯈꯪꯗꯦ ꯑꯩꯁꯨ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏꯅꯤ ꯁꯥꯎꯔꯒ ꯃꯨꯟꯅ ꯖꯤꯠꯇꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯆꯪꯉꯒ ꯐꯨꯖꯤꯜꯂꯤ ꯁꯤꯔꯦ ꯃꯤ ꯍꯤꯡꯆꯥꯕꯣ ꯁꯨꯗꯅ ꯋꯥꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯇꯧꯔꯛꯑꯗꯤ ꯄꯣꯞ ꯄꯣꯞ ꯊꯥꯕ ꯇꯥꯕ ꯇꯨꯂꯨꯝꯕꯨ ꯏꯕꯨꯡꯉꯣ ꯁꯝꯖꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯃꯗꯤ ꯂꯩꯔꯦ ꯁꯨꯗꯅ ꯀꯩꯅꯣ ꯁꯝꯖꯤꯠꯅ ꯑꯃꯨꯛ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒꯦ ꯑꯗꯨꯒ ꯁꯨꯗꯅ ꯑꯃꯨꯛ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯁꯝꯖꯤꯠꯅ ꯑꯃꯨꯛ ꯑꯩ ꯇꯞꯅ ꯀꯧꯔꯒ ꯃꯥꯁꯦ ꯄꯨꯟꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯒꯦ ꯑꯗꯨꯗ ꯑꯃꯨꯛ ꯀꯔꯤ ꯁꯝꯖꯤꯠꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯕꯨꯠ ꯑꯁꯤ ꯍꯅꯨꯕ꯭ꯔꯥ ꯍꯅꯨꯕꯤꯔꯁꯨ ꯃꯁꯛ ꯑꯃꯠꯇꯁꯨ ꯈꯪꯗ꯭ꯔꯤ ꯑꯁꯤꯒꯤ ꯇꯣꯅꯥꯟꯕꯁꯤꯅ ꯎꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯃꯅꯥꯛꯇ ꯆꯪꯉꯦ ꯈꯜꯂꯣ ꯕꯨꯠꯇꯨꯗꯤ ꯀꯔꯣꯝꯗ ꯂꯦꯞꯂꯤꯅꯣ ꯀꯔꯣꯝꯗ ꯂꯩꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯁꯨꯗꯅ ꯑꯃꯨꯛ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯇꯦꯂꯦꯁꯀꯣꯞ ꯑꯃ ꯌꯥꯎꯔꯤ ꯁꯤꯗꯒꯤ ꯌꯦꯡꯉꯒ ꯍꯦꯛꯇ ꯍꯥꯏꯔꯛꯀꯦ ꯑꯩ ꯁꯤꯗ ꯆꯠꯂꯨ ꯁꯤꯗ ꯂꯩꯌꯨꯗꯣ ꯖꯤꯠꯇꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯀꯔꯥꯏ ꯁꯨꯗ ꯇꯨꯟ ꯑꯣꯟꯊꯣꯛꯇꯨꯅ ꯍꯣꯏꯃꯥ ꯎꯔꯦ ꯖꯤꯠꯇꯅ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯀꯤꯌꯦ ꯀꯗꯥꯏꯗꯤ ꯃꯁꯛ ꯐꯖꯕ꯭ꯔꯥ
Samjit nikpana loirami ngahasida Samjitna ai changeko Sudana amu chang ai hairage sidage Samjitna lai sonduna changlammi he Prabhudeva tamna tamna si hardana changba hore mahagadu kamlakti nikpanadi loirabani Sudana hairakpa mafamsing aduda oidamu getamu laurakpa khudingi Samjitna chali asumna khara yausilakpa aduda Samjitna khonjal piktak taraga tembungda korami tembung Samjit ki khonjal si tabada makhoi ni khanglammi aduga makok holi Sudana somdagi haire oi nangna kauri ni haiduna kaurido asiba mi phau tadre he Samjit ikairak tawarduna kausik kongomda tamna tamna changsilli aduga Sudana hairakliba mafamsing duda panghai haibaduda Samjitsu karomdano khangdaduna makok ngawarduna Samjit asida set launa saugatlakna changsinkri aduga tembunggi maida khubangna set launa thai buttusu khangi makhoisu khangi aduga asumna hai tembungda saidagi aina nang tadaba magai khonjal pikna kaurise nang tadro ha wahai si tabada tembung ngawraduna sila wa ma haige tembungna kaino Samjitna silaune nangba chaba bunnupidusu makhoigi mongsida khara khara chingnaba hore tembungna kaino habne chatke tawbada tembung aduna bunnupi asina khamduna sumna haire ngaikhuo tembungna amu aigasu chaloye bunnupiduna amu adu oirasu ngaikhuo Samjit buttu udrasu romance tawre haiduna sausi karai kisi karai ngamda animakse punsilakpadagi Samjitna kanna sauraga laurakpa asida asomna makhoini khangaduna chenduna makhoini thomjinaduna laikre aduga Samjitna sauraga tembungda wa asi asumna hairame yare to nakogi romance to tembungdu manakta chingsilli ai baya nungsiba nangbo nangna ngasaidagi wari tawribado romance tawribado ase mi nate butne but khangaba Samjitna tembunggi maida hanjin arira ahumlak slap tawe but nupidusu sauraklammi makhoida munna yengduna lairami tembungna mahaki wadu tabaga but nupiduda munna yenglaklammi aduga sat nokthoklai aduga but nupidi makhoida munna yengaga lei tembungna asumna hai chalo he but kaina wahai asi suda amadi chittana tabaga asumna hainai Sudana kahi mata hairsiba jitana mu maagse nupi maangsida akan sariba oiramni Sudana mu nangdi bun nupini haidi kamai khangiba jitana mu asigi mise nupi uba yadabne tu tawrije Sudana mu oho nangdi makhoini yengnarami tembungna nokna but nupidugi manakta changlaga konge tawbada yakhitre aduga tembungna mahaki makhuttuda yengduna leiba da Samjitna hairame itaw kaidawre numit surabra aina ngasaina haidra tembungdu itaw Samjitna haune tembungna ai amta kanbiyo kalloisida luhong thuase amta ngaiko aduda leirido tu luhongbirage wahai asidagi tembung but nupiduda tamna takna yenglalami aduga nupidugi akiba saktamdu ubada Samjitta chongkhalami aduga makhoini yengnaduna leiki but nupi asina makhoigi manak tamna khangnak naksalakpaduda tembungna khangduna Samjitsu yaurami aduga Samjitna tembundu thadaraga close sign tawduna akoibaduda makhuttuna but nupiduda kinabani haiduna tawba adu somda leiriba aniduna munna yengduna leirami aduga but aduna Samjitda amuktangi khutada manahumduda setpane Samjit leimaiduda anirak ahumlak yesinduna hawalaklaga makoktu ngawarduna mangaktu masana niklaga mahakna gyan tarakpada but nupidu mana ngasaidagi ubadaba adu urakpadagi lauraga hairakpaduda anidusu khangbadagi chenduna makhoinisu thengjinnai aduga tembungdi chenma ngamdaduna kamlaktu niklaga lehawi aduga but nupiduna tembungi nakta lepsilakpaduda tembungna nupiduda hairami chiche
ꯆꯤꯆꯦ ꯑꯩ ꯂꯥꯜꯂꯦ ꯋꯥꯍꯩ ꯍꯥꯏꯅ ꯍꯥꯏꯅ ꯕꯨꯠ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯒ ꯑꯣꯏꯃ ꯀꯤꯃꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯣ ꯁꯝꯖꯤꯠꯅ ꯂꯥꯜꯂꯒ ꯑꯃꯨꯛ ꯍꯟꯖꯤꯜꯍꯜꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯉꯛꯑꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯐꯨꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯆꯤꯆꯦ ꯕꯨꯠꯇꯨ ꯌꯦꯡꯊꯣꯛꯂꯛꯄꯗ ꯁꯝꯖꯤꯠ ꯀꯤꯅ ꯈꯪꯉꯒ ꯍꯥꯏ ꯑꯣꯏꯃ ꯈꯤꯇ ꯍꯟꯗꯣꯛꯄꯤꯕ ꯕꯨꯠ ꯑꯗꯨ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯍꯟꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯇꯦꯝꯕꯨꯡꯗ ꯁꯥꯎꯔꯒ ꯂꯥꯎꯔꯝꯃꯤ ꯁꯟꯖꯤꯠꯅ ꯑꯣꯏ ꯁꯟꯗꯨꯡ ꯇꯦꯡꯕ ꯆꯦꯜꯂꯣ ꯍꯥꯏꯕꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯨꯟꯁꯤꯜꯂꯒ ꯊꯦꯡꯖꯤꯟꯅꯔꯒ ꯄꯨꯟꯅ ꯆꯦꯟꯅꯔꯛꯏ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯑꯄꯤꯛꯄ ꯈꯥꯝꯄꯣꯛꯁꯥ ꯑꯃ ꯌꯨꯝ ꯑꯃꯗ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯂꯩꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯨꯗ ꯂꯥꯡꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯦꯝꯕꯨꯡꯅ ꯈꯪꯍꯧꯗꯅ ꯃꯃꯣꯏ ꯆꯤꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯤꯇꯅ ꯃꯅꯝꯗꯨ ꯅꯝꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏ ꯃꯅꯝꯁꯤꯗꯤ ꯀꯥꯏꯗꯒꯤꯅꯣ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯦꯝꯕꯨꯡꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯇꯦꯝꯕꯨꯡꯅ ꯍꯥꯏ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯦꯟꯊꯣꯛꯂꯛꯏ ꯇꯦꯝꯕꯨꯡꯁꯨ ꯌꯥꯎꯅ